ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯗꯤꯋꯥꯂꯤ ꯖꯣꯕ ꯐꯦꯁ ꯃꯤशन ꯃꯣꯗꯗ ꯃꯤ ꯂꯥꯈ 10 ꯔꯤꯀ꯭ꯔꯨꯠ ꯇꯧꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯣꯛꯇꯣꯕꯔ 22ꯗ ꯃꯤ ꯂꯥꯈ 10 ꯔꯤꯀ꯭ꯔꯨꯠ ꯇꯧꯅꯅꯕ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯕ ꯐꯦꯁꯀꯤ ꯑꯆꯧꯕ ꯔꯣꯖꯒꯥꯔ ꯃꯦꯂꯥ ꯑꯃ ꯍꯧꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯟꯗꯤꯗꯦꯠ 35,000ꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯅ PM's ऑफिशियल सगोल सिनेमित हाइग्रे। ऑफिस अदुना हाइगी मसी नहारोल सिंगिदमक थबकी खुदोंग चाबसिंग पीनेनबा अमसुंग सिटीजन सिंगी नुंगाई याई फन्ननबगिदमक प्राइम मिनिस्टर गी लेप्तना चथरगलिब फिरेप मफंग फाननबगी माइगैदा सिंथानंगै ओइबा खोंथांग अमा ओइरगने। अनौब फिबम असि लेबाक असिदा थबक फंगतबगी मतंगदा ऑपोजिशन BJP दा लुसिंगबा गवर्नमेंट लेप्तना कन्ना चैरकिबा अदुदगी ओइरकिबने। ऑपोजिशन पार्टी से थबक तौनबगी मतिक चाब खुदोंग चाबसिंग अमत लैते हन मराल सिरके। अदोब मधु लेंगक पारिबा भारतीय जनता पार्टी BJP ना यागिदे। मसिगे खोंजंग असिना हिमाचल प्रदेश अमसुंग गुजरात हरबा मेखल पांगथोकद्रब स्टेटसिंग असिदा ऑपोजिशन का थेंगनबदा BJP दा मतेंग ओइगनी। सही असिगी जुनद प्राइम मिनिस्टर नरेंद्र मोदी ना मथंग सही अमा मखाई की मनुंगदा मिशन मोड अमगी मनुंगदा मी लाख 10 रिक्रूट तौनबा गवर्नमेंट डिपार्टमेंट सिंग अमसुंग मिनिस्ट्री सिंग दा खांगनके। सगोल सेन की स्टेटमेंट अदुगी मतुंगिन प्राइम मिनिस्टर नरेंद्र मोदी दगी पिरखिबा पाउतागदो गवर्नमेंट की डिपार्टमेंट अमसुंग मिनिस्ट्री पुनमक्ता ह्यूमन रिसोर्स की स्टेटस अदु रिव्यू अमा चथरबगी मतुंगदनी आन प्राइम मिनिस्टर्स ऑफिस अदुन हाइगे। लेबागसिगी तोंगन तोंगन मफमदगी खंगतबा अनोबा रिक्रूटसिंग अदु इंडिया गवर्नमेंट की मिनिस्ट्री नत्रगना डिपार्टमेंट 39 दा यावगनी खल्लबा मियोइसिंग अदुना ग्रुप A अमसुंग B गेजेटेड ग्रुप B नन गेजेटेड अमसुंग ग्रुप C दा तोंगन तोंगन ब थबक्सना गवर्नमेंट तो जाओगने। अपॉइंटमेंट पीगदोरिबा फॉर्मसिंग अदुदा सेंट्रल आर्म फोर्स पर्सनल सब इंस्पेक्टर सिंह कांस्टेबल सिंह LDC स्टेनो PA इनकम टैक्स इंस्पेक्टर सिंह अमसुंग MTS ना सिंह बयावरे। रिक्रूटमेंट सिंह असी मिनिस्ट्री सिंह अमसुंग डिपार्टमेंट सिंह अदुना मसा पंगना नत्रगना UPSC SSC अमसुंग रेलवे रिक्रूटमेंट बोर्ड कुंबा सिलेक्शन एजेंसी सिंह की खुथांगदा तौगने। रिक्रूटमेंट की थबक असी थुजिनहनबा सिलेक्शन तौनबा मोंग अदो लाइथोहनगनी अमसुंग टेग लेवल ओहले हाइना PM ऑफिशियल अदुना हाइगे। नगलमरोमदा इंडिया रेड रूसिया दगी फॉइल लेननबा थौरांग तौरी पाकिस्तान फाइनेंस मिनिस्टर। दी न्यूज इंटरनेशनल की मतुंगिना पाकिस्तान फाइनेंस मिनिस्टर इसाक डरना जुम्रोनबा इंडिया द पीरिबा चपमानबा रेट अदुदा माकी लेबांगना रूसिया दगी फॉइल लेननबा थौरांग तौरी हाइग्रे। लेबागदुगी हंदक नौना हापके फाइनेंस मिनिस्टर इसाक डरना वाफम सिंह अदु यूनाइटेड स्टेट्स दा ऑफिशियल खोंसल अमगी मनुंगदा फोंगदोखिबनी। ई पाउगी मियोइसिंग उनदना वरी साबदा मिनिस्टर अदुना पाकिस्तान दा थोखिबा मांगताकपगे इचाउसिंग अदुना ओहलिबा खोदोंथिबा फिबम असिगी मरमदगी डिस्काउंटेड फॉइल अदु इंपोर्ट तौबदा नोंसुक लेबाकसिंदा करिसु नुंगाई तफम थोकते हनसु फोंगदोखे। वाशिंगटन दा अइना नमित मरीदी लैबा असदा इंटरनेशनल फाइनेंशियल इंस्टीट्यूशन सिंह की मकोकसिंग US सऊदी अरबिया अमसुंग अतै लेबाकसिंग ऑथोरिटीज का मिफम यांगैगा निफान अहकना पांगथोखरे अन इसाक दरगी वाफम पलदुना दी न्यूज ना हाइगे। पाकिस्तान दा थोखिबा इचाउसिंग अदु खन्ननबा पांगथोकबा राउंड टेबल कॉन्फ्रेंस अमदा यूनाइटेड नेशंस डेवलपमेंट प्रोग्राम एशियन डेवलपमेंट बैंक अमसुंग वर्ल्ड बैंक ऑथोरिटीज ना मसिदा अपनबा रिपोर्ट अमा पुथोकले अन पाकिस्तान फाइनेंस मिनिस्टर अदुना हाइगे। पाकिस्तान की साउसिंग अदुगी मरमदगी US डॉलर बिलियन 32.40 चांगदा मंगाता पयुकनग्रे। रिहेबिलिटेशन की थबकी दम पाकिस्तान US डॉलर बिलियन तरागा दरुखी न मथौतारी अन रिपोर्ट अदुना पल्लदुना पाकिस्तान मिनिस्टर अदुन हाइगे। मीडिया रिपोर्ट अमगी मतुंगिना संडोंगी सांग नेमबगी मरमदगी लाकलिबा रबी सीजन द गेहूगी पुथोकपा हंथारकपा याबगा लोइनना लौमिसिंग अतोपा मही मरुंग सिंगदम यंग थमंदुना पाकिस्तान ना फूड क्राइसिस थोकपा याबा अमगी फिबम हौग्रे। ममांग दमुक थोके तो बलेफाक सिंग मफम पुंबकी इचाउ अदुना साथीना सोकन बदगी पाकिस्तान हौजे यूक्रेन थोकलिबा लान मरग अदुदा लेबाक खयाना संक्सन थंबा रूसिया दगी गेहू लेननबा थौरांग तौरे। आइखोना रूसिया दगी गेहू लेबा पामी अन न्यूज एजेंसी टास्क हुनबा अमदा मॉस्को दा लेबा पाकिस्तानी एम्बेसडर साफकत अली खान हाइगे। सानावा फंगदबकी बोथोक मरगदा फूड सप्लाई की मतंग लाकपदा रूसिया पु लॉकडाउन अमसुंग स्टेबल पार्टनर अमा ओइना मखोइनी येंगी अन पाकिस्तान एम्बेसडर अदुन हाइगे। प्रोजेक्ट के अमरुम हकदोकनबा प्राइम मिनिस्टर नरेंद्र मोदी ngasi केदारनाथ वांगलागनी तरामना ओकनरबा थौरांग कंसिनग्रे। हायंग प्राइम मिनिस्टर नरेंद्र मोदी ना केदारनाथ अमसुंग बद्रीनाथ लमदमदा लाक्तुना तोंगन तोंगन बा प्रोजेक्ट सिंग
Paikhananaba ure payung tamlagadoriba asigi yanglaga mafamsing asda security ki section tharang hena kangkhatbaga loinana miyamna Prime Minister bataramna oknaraba mafungphana sem saba loikre Prime Minister na mafamsing asda lairingai matamda Haimkun Sahib Rofwe amasung atay lambi sing samgatnaba ure payung tamgani Prime Minister na Kedarnath da haujik paikaliba tongan ba sakwa tharang gamari leinana project sing ayang review tawgani haire Badrinath Kedarnath Mandir Samiti ki head Purohit oina leiriba Gangadhar Lingna hai Prime Minister ki khongsat asigi yenglaga miyamna mahapko taramna oknanaba akan bamongda sem sabagi thabak jathare hayang ayuk Prime Minister na Kedarnath Mandir da laison pangthokani masigi matungda tongan ba sagwa thorangi project sing paikhananaba ki damak ure tamgani auki bakum sing disingani tara gomdoi da mafam asda mahusa ga manata bamongda Kuwaidagi tamthiba makal ki landslide amasung khudaki isaw mayokna duna tamthiraba disaster mayokna khraba matungda leibak asigi mafam sing amasung mapal leibak sing dagi lakba lamkoibagi masing su nongmanabagi hengalagli tamthiraba disaster adugi matungda tourism sector phibam phagalagli anakdasu Kedarnath damda koirakpa miyoi singgi masing lak tara mangagi mathakta oike mafam masi jaunanaba anauba lambi sing semlakhibaga loinana senglaba dam masi tamna lakpa bhakta sing tahanadagi hena kudong sabat challe aduga makoina hankhibadasu kudong thiningai amata leitre aike Gangadhar Lingna makhatana hai Kedarnath area da hanadagi sakotbagi khongthang hengkalakpa masong lambi gi hena paktok sokthorokpana maram warga senglapa mafam asta miyamna koirapagi sangsu asum hengkalakle haugi basahi ani ki matam masida senglapa mandir asi COVID-19 gi laina laichanna maram oiduna thingjinduna lakhibani mandir asi hangdokhraba matungda ngasidi lamkoiba lakpa sing amasong mandir asida lai khuramba lakpa bhakta singi masingsu singthaningai oina hengkale haike maithong amana aikoigi aduga atopa maithong amana media gi oiri aina sasi tharuruba chaigre Congress Party ki anuba president khankraba matung sasi tharurna pangthokiba mikhal aduda aranba kaya yauki aina phangthokiba atogi paukum piba oina party esna ngasi sasi tharurpo saktamani puba mioi am oina hunduna ngangkre haire Hinamasiga mari lena pangthokiba mikhal adugi in charge waikiba Madhusudan Mistry na pangthokiba da sasi tharurda mahna pangthokiba wafamasi pangthoklingduna pangthokiba nate atuba sasi tharurna election da aranba thabak kya sathaki ana media da pangthokiba adugi Bakum pipu na mahaki matangda wafam singasi pangthokibani sasi tharur mayam mamai ani longba miyoi ni abigi marwaiba maramdi election loikraba matung result lauthokpa namita mahak masana election gi thabak thorom singda pendaba amata leite ana pangthoki aduga media dana madugi ona taina bada party asida maral kya siragle sasi tharur gi team na Congress president khanbagi mikhalda aran bathabak kya sathaki ana sars tawraki ba adugi kodam pibang amlabadi makoina sars tawruk lipa wafam sing adugi matang da yangsinna bagi damak hausuksu sem saduna laire aduba makoi gi maikedagi aran ba sathagi abagi kodam amada pibang amdre sahi kunga mari Congress party gi president asi Gandhi family na paitona lakhibane madugi matung ahan boy nan Gandhi family gi mioi amada party asigi president loina bagi mikhal adu yamna section na pangthoki haire mana makata na phangdoki bada sasi tharur gi agent oikiba Sosna Mistry da UP da pangthokiba election process ta nungaitaba thodok sing thoki amadi state adu gi voting adu cancel tawgadabani ana khangalakhe adu bahariba thodok adu gi matang da marik chumna thijinhaba yana khibaga loinana vote masing thibagi thabak sathakibani Agent aduna harakliba wafam adu aikoina lumna lawi atumairamak media mamangda thoktuna Central Election Authority namasi sasi tharur gi mayukta thabak tawi ana phangdokiba adu yamna fasidaba ma oi maramaduna makoina haikiba wafam sing adu handokadabani haire Amaromda sasi tharur na mahaki team gi maikedagi phangdokiba wafam adu nungaitaba pogi amati haujik aikoi yenabagi mahutta punna chatminarasi haikiba adu Congress party na taramna okrabasu makatana asigumba thawang sing ase thogandana pakhangan ki haire Hamas na sahi taragi matungda Syria ga mausagi mari anjinagre sahi taragi matungda Hamas na Syria ga mausagi mari hanjinare ana Palestine National Organization asigi channel official amana lauthokre yamsaga chinamida damaksta pamisingda wanganglatuna Hamas ki Bureau of Arab and Islamist Relations ki charge pairiba Senate official Khalil al-Hayana haike madude Mamangi tawlok sing kautholaka anoba mari amathamna na bahwana bagi wafum aikoi na President Bashar al-Assad ka yanare mano wafum masi Syria ki capital Damascus Hamas amasung Palestinian faction kya ki representative singi oiba delegation amaga Syrian President Bashar al-Assad ka mifum ama pangthoklaba matung da phangthokibani al-Hayana makata kibada organization asina Damascus ka lainaba mari tananaba madi anti government rebel sing basawkana ba warep laukiba adu asolba warep ne Syrian government ga mausagi mari anjal hanan bagi warep adu Hamas ke leadership ta
leadership na bad amatu oina lawkibani mifam adu loiraba matungda Syrian presidency na issue tawkiba statement amagi matungina President Asarna magi government na Palestinian sing interest sing mapung phana sawali aina nahuna na phongtoke amromda Palestinian delegation gi members in Syrian government bo Palestinian member sagot pa amadi hiramba siga mari lainana Damas na katokiba sing adu gi damakta thagar pa phongtoke kumjali singa magasapan marfutra mapandagi damak sasi Hamas ki headquarters oirake kumjali singa ni taragani to da Syria da civil war hogibadagi movement asigi losing baseng Syria tadoki amasung auzik Qatar amasung Turkey da movement asigi headquarter lairibani yum sagaisan namiki press conference amada al ayan haiki Qatar amasung Turkey na anoba development asida yaning da bolak palaite Hamas na Damas ka mahausa gi mari hanjilhan da bawari laure aibasi laibaganis da kangan kibani Hamas ka manana crisis manungda Syria da makata na laikiba Damas da operate tawriba ati Palestinian faction sing na mahausa gi mari hanjilhan da bagi khongtang asisu taram da ogna kre China na Tibetan ayiba amasung activist taruk security sarsing da jail la thajin kre Tibet leriba Chinese authorities in the Tibetan ayiba masung activist taru tokhaina tanana bagi yau sagatpa amadi state security da akaiba pinana ba hona bagi sarsing da sahi mari dagi taraga mari fobo zed leiba gi sarak pikre ana Tibetan source na phangdorakle mioi taru ko fara ba matung sahi amadagi ani phawa I phaw amata phawndana ba thamlaba matung ahukeba September da Sichuan gi Katze Tibetan autonomous Prefecture da jail gi charagado pikibani ana loida leiba Tibetan source amana agency da bangdogre lamdamadugi contact sing palladuna Switzerland da leiba Globe Zekmek over anagi political prisoner amawariba RFA gi source aduna hai panamagasi karimata khangan wandana yamna lona thumda sathakibani Zekmen hai Tibet manung da akan ba restriction sing amasong scrutiny leptabana maram oiduna miyoi sing adugi Hausik lai bahaksangi pibam sing natagana makoi hausik katai da fajanduna thamlibage haibadugi ahenba akuba pau khangbada wana thoge magi matungina Kotse People's Court na jail gi serak pi khibasing adudi ayiba ama maso school gi ozamo eramba gange Drovakia hausik sahi taramari gi jail tam ama sarp tawre ayiba musung environmental activist am oriba sel yang buna sahi taruk jail da leibagi serak pi khre Political activist am oriba gang go yudrum hausik sahi tariki tam ama sarp tawre Kartski court na jail ki charak pi khibasing aduda political activist am oriba sharing dolmasu yauri mangonda sahi nipan jen da leibagi charak pi khre pemaring sen koba amapuna sahi mari gi jen tam pi bagaloina samdu koba political activist amun hausik sahi nipan gi tam sarp tawre Miyoi sing asibo fabagaloina na jail gi charak sing piriba asna Beijing na Tibetan region sing da leiriba Chinese official sing bo yadaba nupa nupi sing gi thil mangana na baleptana honari aibasu ulle Thajang kai ga nithoi ki matung da FATF na Pakistan bo grey list ki lokto ka dawre Paris da inai numita ki hora ka damit ni sumna satha ka dawriba Financial Action Task Force ki plenary session manung da Pakistan bo masigi grey list ki lokto lagani ana islaba mana thajare Before madu da saruk yana bagi damak da Pakistan ki State Minister for Foreign Affairs hina barawani khar hausik Paris da laire FATF na irai amusung thang da masigi anba plenary session asi Sahiyani ki tam amagi oina Singapore ki T Raja Kumar presidency paringi manung da pangthok lagane Paris da base da uba aran hui ki thabak sing kamari leinaba sel gi matang da komli yang siliba Global Watchdog khasigi matungina International Monetary Fund UN World Bank Interpol amasung Financial Intelligence Unit ki Egmont Group chaw na Global Network amasung Observer Organization singi member sani subna taruk represent tawriba Delegates sing na Paris da pangthok da working group amasung preliminary meeting sing da saruk yagane Mifam adu loiraba matung da pangthok press conference amada watchdog asina maru oiba warhip sing lag thokane Pakistan asi tha yankai ga nithoi chumna watchdog asigi grey list da lerakpani ana Geo news ki report haire Sahi asigi September da FATF amasung Sydney da leiba regional affiliate area Asia Pacific group ki member tarama gi team ama Pakistan da lakibane Team members na lebaga sige rules sing regulations sing amasung institutional mechanism sing yang sen ke US military technology export tobaga mari lena Russia gi mi manga sars tawkre UN military technology export tawrambaga mari lena Russia gi mi manga gi mathakta sars tawkre an official report amagi matungena phangtokle US gi justice department phangdokiba awafam ambada export tawkhraba khosuklai khara Ukraine ki lanpam da sinarambada gi recover tawkre
US ki prosecutors na semiconductor radar amasung atai atopa dual use amadi military technology singna singba pithoklam khibagi sophisticated warba network ama thogai bangam kre US ki military technology amadi kosu kulai pithoklam khiba khrade Russia ki lanmi sinda Ukraine ki lanphamda sinaram badagi recover taw bangam le Amerika ki kosu kulai amadi military technology singa du Russia na Ukraine da landa sindringai mak oina pithoklam khibani haiba thawong sing asida Russia ki maga amadi Venezuela ki mioi anina maroiba thodang lawi New York labor pattern prosecutor na di defendant khara amana Germany ki company sina duna semiconductor radar amadi satellite na singba singa du transport tawbada sinai hariba sing asi fighter aircraft missile system smart munition radar satellite amadi ada itopa space based military application na singba da sina bayai Venezuela ki mioi ani amadi Russia ki mioi manga yawba sophisticated oiba network adu asi thoga ba ngamle makoi sing asi corrupted oiba state owned enterprises ka direct mari lainai makona US military technology huran badu lausundena thambaga loinana black market oil ki profit chawna tali an FBI assistant director in charge this call na phangdoragle Russia ki national manga gi manungda charge tawkhaba ani amadi Yuri Orekhov amadi Artem Uskawi Marakdana Russia amasung Ukraine ki paw asi news reader na nakal amagi support da paw fazaba leite newspaper da yorok ba paw adumak pathok duna tahanjabani viewers singna lana khan bidana khanganjare Makatarakwa atopa pauda India ki lan ki khusukulai sing Armenia na lainana ba khanare India na sapa surface to air missile drone amadi lan ki khusukulai Armenia na lainana ba khanari ana official source amagi matungina phangtokle Armenia na lainana ba khusukulai sing adogi manungda drone aga suicide drone amadi surface to air missile sing yaure India amadi Armenia ki marakta leibak masen gi oina lainari pamari asi marwena Fagat loina defense ki lamdasu yana cooperation pin bagi matang da kanare Armenia ki defense minister Suresh Papikian amadi Indian defense minister Rajnath Singh na Gandhinagar da pangthokba defense expo 2022 gi sidelines da wari sana khrabani India ki multi barrel pinka launcher anti tank rocket amadi atai etopa lan ki khulai kya ama Armenia ki lining bagi apamba ulakhrabani India na sariba anti tank rocket Konkur anti tank guided missile amadi MM80 motor yauna tongan ba makal ki kosu kulai kya lainana bakhana khrabani Armenia ki minister nasu bilateral meeting ki matangda akuba warol simphong dokide adomoina bak defense ki lamda hiana focus pinana bagi matangda khanari haire Azerbaijan ngokana bagi thawang ama leibana marap waraga defense ki cooperation thamna bagi matangda wari sana basi yamna section ngai oire Azerbaijan arba lebak asi da maru oina Turkey amadi Pakistan support daure Armenia na India ki Akash air defense system lighting bagi apam baso le masigi so matakte India na sariba suicide drone flena singba lighting bagi apam bol le Russian forces na lamloksin na ba amasung Ukraine ki infrastructure sing mang takana na ba honaragle Russia na makoi ki oiri an lauthokraba Ukraine ki lamdam mari da Russian president Vladimir Putin na martial law lauthokraba matungda ngasi Russia landmission na Ukrainian forces ki makuda to ki lamdam sing amuk handa kudum chanana ba attack taw ba ukre Nakalamrom da Ukraine bo khamte na awa patana na bagi pandam da marweben infrastructure sing da misal amsang drone attack su leptana sadari Nongbo Ukraine ki Luhansk lamdam gi Bilohorivka khungam manakta Russian forces na Ukrainian position sing da attack tawge thangnaba Donetsk lamdam da su Bakhmut city manakta yamna kan lan thoke Luhansk amasung Donetsk ki lamdam kya si Russian support tawba rebel forces na hokiba Sahini fan henba sida control tawdu da lakibani Ukrainian forces na counter operations atharakuna Mafung kaya Russian forces mighty ba nang kibadagi Putin na ngara Luhansk Donetsk amasuk ka Ukraine ki Kherson amadi Zaporizhia da marset lo law thoke Sahiya sigi pewari ta da Russian Ukraine da landaba haukraba matung di ihana da kudum chankiba urban area ka manung da amu oriba Kherson di hauji Ukrainian forces na yamna komang sausilak pamanam na Russian military da awaba kaya meunari Kherson da maru weapon industry amasung maru iba torial ki hitangpum laiba maramna nakalari mana khwaidagi maru wena target taunari Maragasta Russia na Ukraine ki lamdam nipan misal amasung drone attack to bagi sangyam na kansin kre garanga hing mafung kada attack to pada yam to pada misam hom si kre amasung taraga mari na so kre kebi ri da Russia ki attack amada power plant ama bang ta ke amasung atoba facility amasung kai ki maduna central Ukraine city da mi lak taruk rom da mai pangan ki dre Nakalamrom da Xi Jinping na Taiwan da attack cha tharak bathok lagadi China ki miyam ki papur bhak mahang na puga da bani Taiwan
China की President Xi Jinping ने तवान द लंदारक पथोक लगदी महाना China की मियाम के पाप पुनः पुगदबनी आना तवान National Security Bureau की हेड वरिबा सेन मिन तोंग न फंगदोखरे पाउमिसिंग द वरी सारदुना चेन हाई की बदा China ना शक्ति सिजनदुना तवान द लंदारक पमतमदा लान माई पाक की ओथोप लेते मरमदे मालेम की लेबाक सिन China की मदकते इंटरनेशनल सैंक्शन मयोक नबक लोइनेना डिप्लोमेटिक आइसोलेशन ओइने लाइन बगी खुदोंग चापा मयोक नगने आउगी बसही अनिरोंग की मतम मसिदा China ना तवान द मिलिटरी अमदे पॉलिटिकल की ओइना प्रेशर पीबगी थौंग सिंग हेंगलगली Taiwan की लेजरिबा डेमोक्रेटिक गवर्नमेंट असिना सॉवरेनिटी क्लेम तौरिबा ओवफम रिजेक्ट तौरे नोमाइजिन बिट China की रूलिंग कम्युनिस्ट बॉडी ने कांग्रेस द पीखिबा स्पेस द प्रेसिडेंट Xi Jinping ने फोंदोखिबा ओवफम अमदा Taiwan की इशू संथाइनबा परपा हाइबसे China की मियाम के खुद लै China ना कैदोंगै दसु शक्ति सिनबगी लैरिबा अधिकार अदु थादोकदबा लैते मासिगी पाखुम पोइना Taiwan हाइगिबदा लेबाकासी की वैनादि तुंगी पुंसी की मराइबक लेपचनबगी अधिकार लैजै Taiwan China ना कैदोंगै दसु रूल तौरमखिदे Maragasiда China na Taiwan da ladana ba siliba asida ki ngak thokna ba US na sem saba mathau tare sahi asi ki manung da China na Taiwan ki mathak da akan bamong da landana na ba sem sarakliba asigi yenglaga haujek US ki ladmi sina Taiwan ki damak sem saba mathau tare ana US ki senior admiral na yumsa kaisa na mita phang dokre hausi chu Beijing na atapna na itat lebak oiriba Taiwan da khudong thiba khudam ki thak da landana na ba sem sari ana bangna makha ta ki China की President Xi Jinping अहमलक सुबोइना मालेम की ख्वाइदगी मिसिंग जांबा लेबाक असगी President ओइना थौ पुरक लबा कम्युनिस्ट पार्टी कांग्रेस की लुसिंग बनी भागना हौखिबा नमाइजिन निमित्त पार्टी की कांग्रेस मिफम दा तवाल लेबाक प अमुखन्ना China दा पुंचिन नबा होनागनी नत्रगना नमदुना तवाल लेबाक असि लौसनगनी आना फोंदोखिबा लैख्रबने मागे वाफम अदुदा नेवल चिफ गिल्डेन हंकेबा वहंगदी जी न पीरिबा स्पीच अदु US की मियाम न तुमिना तादुना लैगद्रा आइबसने Mana maka takibada Beijing da lakadur ba kumsing lesing ani kun gataret phawbu ki manung da Taiwan bo namdana lausina na bagi thorang yat ba loikre aiba wafam supong dogre aroi beda content sing asiki markui ba pau khara asiba pau dam jari ba Manipur local news YouTube channel asedagi yang beri ba punama padaga jari channel sina dom da kana badi subscribe tawi business subscribe tawi romoloina na like and share to busuka wi kanuk namak po amakana thaga jari